Wahengbam Imphal Maibam Dwijamani na pau pazari ahanbada maruiba pau lamsang kendra gi manung sana leiba akham salam amati maglang thong ngasi Mukhyamantri Yumnam Khemsan na miyam da khusinharagani Manipur da ain yadaba mawng da khusu khulai puduna satpa thengrabadi police station sing da pau pibinaba Manipur police na appeal tawri amasung sarkar na hairi leibaga sida petroleum gi polam sing phangloi haibegi mi pailingai leite Imphal West ki lamsang kendra gi manung sana leiba akham thong salam thong amati maglang thong ngasi Mukhyamantri Yumnam Khemsan na miyam da khusinharagani Raiji gi Public Works Department sinduna pangthokadoriba thong miyam da sinebagi thoramadudha kendra asigi MLA Wahengbam Rajen subsaru yagani Manipur da ain yadaba mawng da khuzu khulai puduna satpa thengnarabadi manak nakpa police station singda pau pibinaba Manipur police na appeal tawri Manipur Police Control Room ki pauna hai lamdamasida security force na santi hanjilaknaba miyam gi lan thumngang na bahondari basida miyam na mateng pangbibegi tangai phatabalai makata na pamdaba thodok thokpa thingnabagi security force na singa masung tamgi singnaba mafam singda pak sanna thibuhumbagi thabak sathari National Highway Kutra Taret Imphal Jiribam Lambida Port Thane Yauraba Gari Sahum Kurmanga Security gi akan mangak sel thoranga loina Imphal da puthorakre Lambi asida asoi engam thoktana gari sathok sasin yahanaba security force na akan bathabak laukhali Raija sigi singa masung tamgi tongan ba mafam singda checkpoint sama tarani thoi hangdoktuna asat awok sing sek tobagi thabak sathari Amaromda Uttar Pradesh ki Lucknow da handak da loisin khiba ani suba All India Police Badminton Cluster da saruk yaruba Manipur Police ki officer sing amasung personnel singbu DGP na harau tayam na okre Manipur Police ki table tennis amasung badminton team na nupa amasung nupigi tongan ba masana singda punnata kaman kuntrani thoi phanglakhi Manipur Police ki table tennis team na nupa amasung nupigi event singda first runners up takhi Electoral roll gi special intensive revision SIR ningthina amasung niyom sumna pangthokna bagidamak national amasung state ki rajniti dol singi oiba jila take mifamama Bishnupur jila gi deputy commissioner gi office complex ta ngarang pangthokre District Election Officer Bishnupur na sabapati oiduna pangthokiba mifamaduda election department gi official sing saru yakhi Mifamaduda Election Commission gi makhada pangthokadori ba SIR Election Commission piba niti niyom gi makhada ningthina pangthokpa yanaba wafam kaya tongan ba rajniti dol singi mihut singa punna khanakhi SIR ga mari lenina pangthokadori ba tongan ba training amadi workshop singda Bishnupur jilla gi Vidhan Sabha Kendra taruki polling station singi booth level assistant BLA singna sungsoi soidana saruk yabina ba hairi Rajasthan ki Jaipur da tha sigi tara manga degi tara taret phawba pangthokhiba Wako India National Kickboxing Championship ta Manipur gi junior amasung senior kickboxer singna team champion oreklei Championship aduda Manipur na sanagi takaman tara mari lupa gi ahum amasung senjeng gi taret punna takaman kun mari laurakhi pawgi marak thanna atenba break ama Laukthok saba ama Raija ki Social Welfare Department na Hub for Empowerment of Women gi makhada lawgadoriba contractual staff singi aiba sangeng tha asigi kunmari da pangthok lagani sangeng asi Imphal GP Women's College Imphal College Maharaja Bodha Chandra College CC Higher Secondary Wangkhai High School Surachandpur gi Surachandpur College amasung Senapati gi St Anthony College da pangthokani Hairiba center sing asida akhanaba posting oiba sangeng sing ayuk amadi nimit yungwa matungda akhanna pangthokani Candidate singna examination center da sangyeng hawada pung amagi mamangda masagi admit card amadi mari leinaba identity khangdokpa document sing paiduna yorakadabani akupa marol department asi website www.socialwelfare.mn.gov.in dagi khangba yagani Tabiriba pawasi Akashvani Imphal dagini Leibaga sida petroleum ki polam sing phangloi haibegi mi pailingai leite oil pump singda thau marang kaina phangali haina Indian Oil Corporation Limited na phungtoragli social media da thagalakpa warol amada Indian Oil Corporation Limited na hai oil pump singda thau pibigi thabak hanagum makha sathari sang kaktharaga pibigi wafam leite handak thau phangnadabagi awaba khara leikhiba du lau singugi matam oibana diesel thau hena season narakpadagini
मियामना थाव फंगलोय हाइबगी वाखलोंदा दरकार लेबा सांगदगी हेना थाव लेसन बिगनु मियामगी दरकार लेबा थावगी सांग अदुमक वातन पिगिनी हाइना इंडियन ऑयल कॉर्पोरेशन लिमिटेड ना फोंदोरकली आरजीकर मेडिकल कॉलेज एंड हॉस्पिटल दा नुपी महिरोय अमा इज्जत मांगलबा मतुंग हाटखिबगी वाथोक निंगथीने थिगनबा स्पेशल इन्वेस्टिगेशन टीम अमा सेमले सेंट्रल ब्यूरो ऑफ इन्वेस्टिगेशन ईस्टर्न जोन की जॉइंट डायरेक्टर न लुसिंग मियोई अहुमना साब मिहुत कांगबु अमना थौदोक अदु निंगथीने थिगलगनी मसिगी रिपोर्ट मथंग थागी 15 फावबद पिखलंगबा कलकत्ता हाई कोर्ट न खगनख्रे इमुंग मनुंगी मियोइसिंगना थौदोक अदु निंगथीने थिगतपिनबा कयारक हन हाइजरकपदगी कोर्ट न वारे बसि लौखिबनी थौदोक अदुगा मरी लेनना असुंबा लंगला लंगजिल कया नमसिंदुना मदि नाथैदुना थंबिरि हाइना लैखिद्रबी महिरोय अदुगी इमुंग मनुंगना कोर्टता वाकलखिबनी भारत अमसुंग इजिप्ट लेबाक अनिना टेरोरिज्म थेंगनबदा तेंगबांग पिननबा अमता ओइना वारेप लौमिनखरे टेरोरिज्म थेंगनबगी मतंगदा नई दिल्लीदा ngarang पांगथोखिबा जॉइंट वर्किंग ग्रुप की मंगासुबा मिफमना वारेबसि लौखिबनी हौकिबा सहीगी अप्रैल थादा जम्मू कश्मीर की पहलगामदा टेरोरिस्टसिंगना सथरखिबा अटैकदा मियोई कया सेनखिबगी थौदोक अदुबु लेबाक अनिना कन्ना निंदा तौखि टेरोरिज्म थेंगनबदा भारतना लौखलकपा थाबक थोरम खुदिंगमक्ता इजिप्टना पांगबा याबा मतेंग पांगनी हाइनसु थाजबा पिखि लेबाक अनिना टेरोरिज्म थेंगनबा यावना तोंगान तोंगानबा थाबक थोरमसिंगदा तेंगबांग पिननबगी वाफमसु मिफम मदुदा कुपना खनेखि ngasi phongba pause singi maroiba pau singidama hauzik wahengbam Shalini leire Shalini Thagachari Dijamani Manipur ngasi phongnariba pauche sing ayambada security forces singna yamlaba khutsukhulai sing phagat khibagi pauna maru oiba pau oina phongnari Pambaina luchingba UNLF ki camtegi masing yamlaba khutsukhulai phagat khre kadar mari suphare haiba pauna pokna phamda ahan be headline oina phongli Manipur gi ching amasung tamda lo na yadaba singi mathakta security na ukai takadoribra Eastern Command gi GOC in charge na governor ga unakhre Lamding dagi khutsu khulai sing amasung kadar mari phagat khre haina huen lan pawgi ahan be headline tawri pawasi naharol gi thodang sanalaibak Manipur Mail Sanga Express ki edition animakta tongan be headline tawduna phongli phajin khiban naga taru thadoknaba mityeng changbiyo haina United Naga Council na Union Home Minister da che pisin khre Kim gi shutdown pung nipu nipan amuk sangthar khre haiba pauna Sanaleba ki ahan be headline oiri pawasi People's Chronicle da ahan be headline tawri loinana Manipur Mail da su tonganba headline piduna phongli Manipur da terrorism gi thabak sing leptana chathari center na usinadribasi ayaba pirabra haiba Congress ki wafam na Sanga Express Manipuri edition gi ahan be headline tawri Nagagi mioi taruk phajing khibagi matangda Kimna aranba wafam kaya phongdoktuna leire haiba ansamna phongdokhiba wafam Sanga Express English edition gi ahan be headline tawri phajing khiba naga mioi sing athuba matamda thadoraknaba dabi taksinduna ngarang Tamenglongda miyam gi wapkat mifam ama pangthokre haiba paw Ganfyu Mail da ahan be headline tawri lakliba numit mangani asida awang nongpok lamdamda akanba nong churaba yai haiba Med Department na phongdokhiba wafamna Tamenglong Times ki maru oiba paw oina phongli phajin khiba nagagi mioi taru thadoraknaba UNC na Home Minister da taksing khre haiba pauna Hills Hornbill Express ki ahan be headline oina phongli Dijamni Thagasari Shalini aroibada maroiba pawmu lamsang kendra gi manung sana leiba akham salam amadi maglang thong ngasi Mukhyamantri Yumnam Khemsana miyam da khusindaragani Manipur da aina yadaba mawngda khusu khulai putuna satpa thengdarabadi police station singda pau pibinaba Manipur police na appeal tawri amasung sarkar na hairi lebak asida petroleum gi polam sing phangloi haibegi mi painingai leite pau leisare